marui ba horphum se India ki government of India ki the Director General of Civil Aviation DGCA haisna mamang gi sahi gi angan basarukta akhoi flight duty time limitation haidana akhoi FTTL haidana akhoi airline akhoi flight service piriba makhoina ingadaba rule khara guideline khara man piyeba ado haiba guideline chingdu sahi ani gi manungda sahi ani di phabataba adugi manungda ma ningkhisna akhoi airline service toriba akhoi keno myam sina akhoi operator myam sina loinmak enforce tawdabane haba aduda kamai to gi haibada ngasagi India da Indigo haisna khwaidagi chawba ado keno ni airlines keno ni airlines ni ada maki operation se asuki matik chawre mana no mata pai flight ka ji lising ani sani ki mathakta adman pai bani domestic amsung international flight mai yawri ni series da world ki akhoi ki leibak khudemaka adum loina samna hai tare indigo ki flight sing se aduna masina ngasagi DCCA na piniba okay FTTL flight duty time limitation gi maki keno sing do maru oiba guideline sing do madu ki rule haitare rule sing do ilaktaba ada madu ki rule do innanap gi aroi ba deadline si handaki keno ki haukiba November gi tang ama da oigi bane adu box sitamana inbanga maktaba ada kari gi no haibada kai da bingam di no haibada masi magi operation se adak madak zawbani na ngasagi makhoin piriba guideline sing tu manunda yawri sing se ai sarang kitang haijaki ba ya ne je thambi magi pilot na magi pothab ki matam si weekly oina pothab ki matam se pung kunthra tar takina nifun pan da hengat ki ba okay ada karigino habida ngasagi akhoi flight safety lehnana ba aduga pilot ki magi soktha ki fatik se handana ba ada pilot ta akhoi ki khara pothana do ki matam se khara hen piragati mana amuk pair ko matam da ma se yamna kare hani energize amuk tawrani dana adu re energize tawrani ate maunda phagal anina aduna akhoi ki flight safety ki sang se adum hengar kada ba haitare adumain aduma lere aduga night duty time haidana makhoi ki leidiba akhoi night duty si night haisi ahing nongyai dagi horaga hanati ayuki pung manga phawda oiramba ada hojiksna ayuk pung tar phokta oirbane manga sagi magi rule kenana DGCA and piriba dugi matung inanti aduma leiba adagi kenota akhoi ki pilot amana kenota akhoi ki night landing se night flight ki maki landing si sayol amada anirikta ki hena tapi handaba okay aduga maki keno sisu akhoi duty sisu ahing ani thangna na pibagi wafum se laheloidaba okay asimaki maru oiba rule khara pirap matam sita indigo flights na inbangam daba haitare okay okay ada maki keno si adu kismata yam legre khara musle ko akhoi ground karida akhoi ki ground control ki maki akhoi ki tai phadaba service se pina ro khona bada maki ground staff se khara marang kaina pigadu ngamdradra subnagi 4% kakna adum pi haiba aduna makhoi de duty se pressure se adagi matik leiba haitare adu haiba maki keno se ground staff ki adu ki keno to percent to khara expand to view ka kana haiba sta ma sin to bungam daba ade pilot se walakpa adu nga sagi keno da akhoi ki pung kun thatar tekna ni phuni pan akhoi ki pilot amada pigadam haiba se man pirak daba indigo jina maunda pilot ki keno si walakpa aduna pilot amada adum keno da kar hani pressure se sumpir ga thabuk se sum hen to halakpa haita magi maximal akhoi ki keno se utilization ni tor pa haita indigo sina adumai tor pa mayam sina marum oire haraga ngasai ki magi staff sing adige pilot sing adige cruising kari sing da makhoi da nungai taba mayam ma makhoi adum grievance map se sum po halakpa haita adum mayam duna marum oire haraga ngasai keno se tor khibane ba aduna asim we port si hojik lai adu keno na DCCA na keno da indigo gi dong ta dei hojik ma gi crisis se thok abani na indigo na akoi ki civil aviation da akoi ki India ki oina ti ku pura backbone ne ba ma khatana ne ba khwai da ki yamna akoi ki domestic amsang international flight da tawri ba se India ga akoi ki foreign keno singa akoi abroad da
abroad ki flight service ga connect to si indigo sin hai batare marupina adu hoi mathang dai keno lei air india lei air india lei aduna adanga saki masiki crisis se thora banina disease na mang the exam to bere exam to bidana hojik si kamai to gi habda magi ngasaki akhoi gi CEO Peter Albertsona mana ngarang na ngarang hada thokiba wafam amada nate ngarang han kaidong thokim no sab sab te ai ning kre kano da magi hojiki system je indigo ki hojik leiba magi traffic magi normal sinci December tara dakina tranga bu ki manunda pura restore tor gani na mana thajak pire mayam da adugi marak tu ngasagi DCC na hai khiba khogi flight cancel to da awa ban nang khiba sat khidraba atum passenger mayam ki keno ki makhoi gi paisa hando ka dawni ga du hando pa hogre adu khara mana lady hana hai adu sok siksa adum hando na bi thonang adum paikhat li na hai asuma mayam sil le bana maram oi harga asagi hojik keno se tor pane ba sigi flight cancellation mayam je adu masida wahli bidi adum hojik ta su hiai na pan biri duni ana ba pu ga da ba laing ba chak ka da ba adiki meeting yaw ba chak ka da ba adi paikha tha ka da ba admission to ka da ba adi foreign chak ka da ba ai ki cousin yam ba doctor retire ama oi veterinary ki the retired director ne maga itai maga London sa ka ne na han se ada ma ki masa ada keno ta ma khoi London da leye thak to na khotna adu dei da ma khoi sa ka ta keno se loi na ma sem sa na khotna leisure ko adu ga indigo flight to cancel to re na hai re na khud to e adu nonga la ga ma khoi keno ta atop flight ka ri nom sa khra adu ka ri no de ai chu khang de ma de air india wa ma thuma le ai khan ma da adu ma ta na leye sma na awa bu khudung sa adu ma yam se adu ki flight keno ta airport ta mi ma yam na ki pareng sana lengba ati pura chaotic oi situation mane ba akhoi leinari singse kana ki akhoi ki kana Indira Gandhi kana si Delhi ki airport ati mafam khadem ta aso big city singda samai tawna asing ban leiba se ado hojik ma khoina hari bituk matungina adaki ngasi ki pokche singda yari tani CEO kana da Indigo CEO da kana big rena akhoi sokos notice big re kana hari sine ba asmai tawna leiba mayam sini adu kana da ado athuba matamda ma ke keno tu mana bati hari tu restore to banga marni hai to yeng mutari ne andamo okay